Meeyam gi apunba kholaw gi Maiyokta sangai festival hogdokpa yawruba MLA ani Meeyam gi Maiyokta lepani hairibra haina coordinating committee on Manipur integrity Cocomi na hanglakli lobasigi IPR sub convener Laikram Jentana khut ekpiduna thadorokpa cherol amada Laipak Meeyam na sangai festival asi maram chade haina yaningdaba phongdoktuna akanba khongjang changsinki amadi khongjang aduda asok aban fawba yawnaki Meeyam gi khongjang marakta namduna sangai festival hogdokki bathoram aduda Thongju AC gi MLA Thongam Besojit amadi Nambol AC gi MLA Taunawjam Basanta Kumar gi khongthang asi Meeyam gi Maiyokta phongna singnaba oina lawfam thoktabra natraga karigini haina lawgadage haina hanglakli MLA anina makoi gi AC singi MLA oina saruk yakibani hairabanina Thongju amadi Nambol AC gi Meeyam na isagi mihutni hairiba misak sing asina Meeyam gi Maiyokta leplapagum tawribasi karamna uribage haibasi Manipur Meeyam da AC ani asigi Meeyam na warep lobiduna MLA ani asida wafam sing thambiduna wakhal taminabiyu haina appeal tawrakli Cherola sina makha taraduna aikoigi mihutna Meeyam gi aningba apambagi Maiyokta Phongna singna duna lairak democracy amadi elected representative ki wahantok pumnamak manghanbani haina lawfam thoi Meeyam gi bihutna Meeyam gi warep usitta batarabadi maduda aikoina karamba khongthang lawgadage haibasi Meeyam hupna khangminadrabadi isagi right yonthok chakraba khunai ama oina mute sing asina lawrakpa Meeyam bu ikai khumnaba hantharakpaga loinana makoina tawning ba tawrakpada Meeyam na karishu haiba ngamdaba phibamda lairakpa yai MLA Adina Sangai Festival Hogdokpada Saruk Yaruba asi Tangai Fadaba Fibam Lairagadi Laipak Meeyam da Khangan Biyo Hainasu Cherol Asida Fongdurakli